LEIBAK KANNABA HOTNABA MOIRANGTHEM ANAND PHABAGI MAHUTTA LEIBAK THUGAINABA HOTNARIBA MLA TARA CHEIRAK PIYU YAITONG PHAMDONGBA SHINGDAGI SHENYAM KHOMGATPA LAKPA CBI दा MIYAM THAJADRE CBI दा Sinnakhiba Karamba case Mai Pakpa Yaokhrabage Haina Khwairamband Keithel Phambi Ema SHINGNAGORAKLI Hiramasiga mari lainana ngasi Khwairamband Keithel da pangthokpa paumi singa unaba mada Keithel Phambi asem nirmalan hai maitai furuf ki mahiroi ani kuki singna tamchina hat khraba fawba lenga na tumina leisinba ase laibak thibane kuki nupi ani ke viral video gi matangdana leibak asigi prime minister na state asida thokliba lan gi matangda wafam amata phongdoklamdaba du viral video gi matangda di phongdoklakibane viral video da chenaba sing ahakpa cheirak pigani fawba haikibane aduga ngasi changjaraba mahiroi ani tamchina halaba fawba tumina leisiliba karigino state asigi chief minister na luchingduna viral video gi matangda state sinba thungna wakat mi famkibane loina na BJP Manipur Pradesh ke president A Sarda na so yaningda bo wafam phongdokibane adugo ngasi di president A Sarda su tumina leisin khrei masa singbutta sengna nungsiba mama ama oirabadi kuina konduna lakpa pham thadok Mahiroi ani mangkibagi matangda intelligence department kadaida leirurabage CBI na paiba Karamba case Mai Pakhrabage CBI da miyam da thajaba thamdre amaronda India thugainaba hotnaribadi Khalistan ga samnariba asi lin gangteni LEIBAK KANNABA HOTNARIBA MOIRANGTHEM ANAND NATTE MLA tarana state asi THUGAINABA HOTNARIBA sida ngasi fawba karigumba action amata laukhatpa ngamjiba karigino khulai pairaga rally chatpa kuki singda karisu tawdraga mahiroi singna rally chatpada yeknaba amagum yenglaga thabak tawriba karigino haikhe paumi singaunaba duda Keithel Phambi mutum khomdonbina hai matam koina internet thingjaluraga ngarang nahan hanglaga amok thingjelibasi karigino Zim Sangaba Chatpagidamakta internet hangbara Mahiroi Hatpa Kuki Mifata Singbu Marali Matungina Cheirak Pibio Haiki. Khwaidagi achouba assembly da LEIBAK ki oiba warem na pham da wasak sapham da aran ba wasak saaga LEIBAK thugai bagi changsen griba kuki MLA tara do karigumba moina America da leiramba thoklagadi makoi jail la piramba yabane capital punishment piramba yabane akoi state government sina sonman madagi tumin na leibane makoi tara maksu kanai dagi tolop chari no kanai dagi tolop piri no makoi gi tolop to miyam mitam akoi na piri ba tax mayam ase akoi na piri ba tax asina makoi gi honorarium do piri ba makoi gi tolop to piri ba ado piri ga LEIBAK thugai gi hairi ba adu ko missing ado capital punishment mokoi da piri ga bane athuba matamda makoi bo yam thuna lokthokhi ga bane LEIBAK thugai badi makoi ne moirangthem anan natte athuba matamna makoi bo thuna lokthok pi go aduga hairi ba icha ani sigi langla langjin se athuba matamda akoi da utpiyo akoi mama akoi da sinapiyo karigom ba icha ani si langla langjin phangje phawbudi akoi gi khongjang lepanai ro